Hello, Commissioner. Oh, sir. Hi. Oh, sir. Nungaibiriba, sir. Hey, adum lady, mayam kaygino akoy Hiroki River project ki kaygido adu kaygino khara tanari. Oh. Ay, sir, da kenomta hangjage tawne, sir. Yeah. Warobino, sir, ay si nungaimandawi kenomta ngasi sir da asengmamda khangjaningdana. Wari sum haidi leifam khangjadaba haitare, sir. Yeah, hi. Describe hi. Nasum ain hangjaningese. Mamangda koigi honorable CM na koigi BJP gi Vijay Divas palandra kenoma sumaina. Oh, Kargil gi Vijay Divas. Yes. Ho, sir. Aduda koigi mamangda hojik thoiba irang siga mari lenana video viral gi matangda azum khoi sigi sida MLA kharana tohon mane masak loina khange kholena hairakpu matamda aina azum tajaba ganda sisi ma imanaw singna matamda sum sisi noi hero ke MLA du chennai khole kana hairakpu khara sum leibuda adu adu ai haige to adu gi kanune engona su mayam mathang hangnare adu mamang gi adum mayamna kaygino hai khole yam hangnare akoi khangna chanaba adagi akoi sainik school akoi tamira ko oja sing adagi Bishenpur ina posting taring lerama ahalaman sing keno sing adum mayam hangnare ibungo smai toba even akoi chanopa adagi angang sing yam kanna hangna baba si tawre si mayamna kanna hangnare singdo photo na mawa adu singdo tawna da mi punga hai bu tajarno haina ai nuai tau di mayam punga hangna ko ko hana target tong leibna adu ma leibna adu kedore haino kano da azum akhun so sarna tumma tawbiba adagi sardi landabdo akhuna di khangjabado bo sumaina mathang hainarakpa ngarang makso akhoi honorable CM gi mari mata ne haibra adagi naharon thodang gi editor khorom loyado magi page magi gano da Facebook da sumaina ma thagalakpa thengnajaba ai ne pajarake sa adu gano do adu sa ai hojik wari sanajabasi record laujari kaso karodra sa lauro adu gane horen amuk kari no yeng se ka nang lauro kan kai gino ngon ma ha lo asle sar ma ibse president rule laknaba sinba MLA minister kanano kuki nupi ani gi video viral uhen kiba MLA kanano loina khangnaraba ngaktani atuk luraba tanja sida politics toba kangbu amadi maduda mitei wahal naba honariba kangbu kanano koiti thinabiro hana mana thagalak ebasa aduda sum comments yamna pinaba khara viral ore sidisida sum koigi hero ki kano su pan baidi BDF han ba lawkiba jaga duni adu kendruni ka hero ki ore na sa du sar mayam da imanaba singna ga hainarakpaduga dingarangi magi post sida pinariba comments sing si toro kansida atum nuaijaduna isa kamhai to unum da si post khangjaningba nuaijada imanaba singa pa hainarakpa tobaga si matang si hoi kanone ado ai su ai su thare mi ngarang su thare matang thare adagi hangnare mayam amuk so sigi si amuk to khro pochi amu hore kari gino na masi ai na ai ne moi confidence laita dana kirakta tawri bo ramani president rule la pa ai na na la pa yaramne akoi na fataba tawra la kadam la tri ne president rule thamba ai center gi ne to hoi ujiki to ai adu yam sang ne bidai adum mana akoi aina ahamad yana na hangningi se mayam su hai gi baneba yam mayamna khangnaraba loyana hairagadi mangona hangmana phani mana haira mayam loi khangnaraba ngakane kanana tawbono kamai tawbono haina loyada hangmana phani na ikhale mayam ai imanaw sing atai te hangbu hai gi ne aduga kanana tawdo khangani adai ai ai ming panno maksu natte tawbodabu aina atai wari MLA sing joi hai mayam su hai bana ai masi mata nga ngona dharma leitaw mina kathogaran tawbodu numit pu thane na mayamna hairaga achobamna haira thai to ya ponte numina thane hai rai tumin adum leiramani adu ai singna ai adum tawbana akoi nang recording su tawre de thado ke ju thado ai harake ai hoje akoi gi mayam gi kanna honariba kokomi adegi akoi amuko UCM adegi satragi sangstan mayam leire even
ꯌꯨꯠ ꯑꯣꯐ ꯃꯅꯤꯄꯨꯔ ꯐꯥꯎꯕ ꯍꯥꯏꯔꯁꯦ ꯌꯥꯝ ꯅꯧꯅ ꯊꯣꯛꯏꯕ ꯅꯍꯥ ꯌꯥꯝꯅ ꯃꯅꯤꯄꯨꯔꯒꯤ ꯄꯦꯟꯗꯗꯅ ꯃꯅꯤꯄꯨꯔꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯖꯗꯅ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔ ꯍꯣꯠꯅꯖꯒꯗꯧꯕ ꯑꯉꯥꯡ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯆꯥ ꯏꯁꯨ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯔꯛꯑꯒ ꯌꯨꯠ ꯑꯣꯐ ꯃꯅꯤꯄꯨꯔꯗꯒꯤ ꯀꯩꯊꯦꯜ ꯐꯝꯕꯤ ꯏꯃꯥ ꯏꯟꯗꯣꯟ ꯅꯍꯥꯟꯗꯒꯤ ꯊꯥ 5 ꯋꯥꯔꯛꯏꯕ ꯃꯌꯥꯝꯗꯁꯨ ꯑꯩꯅ ꯑꯄꯤꯜ ꯇꯧꯖꯅꯤꯡꯕꯁꯦ ꯃꯌꯥꯝꯅ ꯁꯥꯈꯤ ꯑꯣꯏꯕꯤꯔꯒ ꯃꯅꯤꯄꯨꯔꯒꯤ ꯐꯅꯕꯒꯤꯗꯃꯛꯇ ꯁꯨꯃꯥꯏꯅ ꯑꯣꯏꯗꯕ ꯉꯥꯡꯉꯒ ꯑꯩꯈꯣꯏ ꯃꯁꯦꯟ ꯈꯟꯅꯗꯅ ꯑꯗꯨꯝ ꯇꯧꯔꯛꯄꯁꯤꯅ ꯊꯥ 5ꯁꯤ ꯁꯥꯟꯇꯤ ꯑꯃ ꯄꯨꯔꯛꯄ ꯉꯝꯗꯅ ꯂꯩꯔꯤꯁꯦ ꯁꯤꯒꯨꯝꯕ ꯑꯣꯏꯗꯕ ꯇꯧꯕ ꯃꯌꯥꯝꯁꯤꯅ ꯄꯤꯛ ꯊꯟꯕꯒꯤꯅꯤ ꯑꯗꯨꯅ ꯃꯁꯤ ꯋꯥꯟꯁ ꯑꯦꯟ ꯐꯣꯔ ꯑꯣꯜ ꯑꯃꯨꯛꯇꯪ ꯑꯣꯏꯅ ꯁꯦꯡꯗꯣꯛꯄꯒꯤ ꯃꯌꯥꯝꯅꯁꯨ ꯀꯩꯅꯣ ꯇꯧꯕ ꯑꯣꯏꯅꯕ ꯃꯗꯨ ꯍꯥꯏꯔꯤꯕ ꯇꯁꯦꯡꯅ ꯑꯣꯅꯔꯦꯕꯜ ꯁꯤꯑꯦꯝꯅ ꯑꯩꯅꯦ ꯍꯥꯏꯅ ꯍꯥꯏꯕ ꯑꯗꯨꯒ ꯇꯁꯦꯡꯅ ꯍꯥꯏꯔꯛꯇꯕꯁꯤ ꯂꯥꯏꯕꯛꯁꯨ ꯊꯤꯕꯅꯤ ꯑꯩꯅ ꯍꯦꯟꯅ ꯃꯤꯡ ꯄꯟꯕ ꯉꯝꯃꯒꯗꯤ ꯃꯌꯥꯝꯅꯗꯤ ꯑꯩꯅꯦ ꯁꯤꯑꯦꯝꯅ ꯍꯥꯏꯔꯤꯁꯦ ꯍꯥꯏꯌꯦꯕꯀꯣ ꯒꯠ ꯂꯩꯔꯒꯗꯤ ꯃꯤꯡꯁꯦ ꯑꯃꯨꯛꯇꯪ ꯄꯜꯂꯒ ꯂꯣꯌꯥꯅꯔ ꯑꯣꯅꯔꯦꯕꯜ ꯁꯤꯑꯦꯝꯅ ꯑꯝꯇ ꯄꯟꯕꯤꯔꯛꯄ ꯑꯗꯨꯒ ꯄꯜꯂꯝꯕ ꯇꯥꯔꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯣꯅꯔꯦꯕꯜ ꯁꯤꯑꯦꯝ ꯇꯁꯦꯡꯅ ꯑꯩꯅꯦꯅ ꯍꯥꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯣꯅꯔꯦꯕꯜ ꯁꯤꯑꯦꯝꯒ ꯑꯩꯒ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛꯀꯤ ꯁꯪꯁꯊꯥꯟꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯃꯌꯥꯝ ꯑꯆꯧꯕ ꯀ꯭ꯔꯥꯎꯗ ꯑꯃ ꯀꯪꯂꯥ ꯃꯃꯥꯡꯁꯤꯗ ꯇꯤꯜꯂꯕ ꯀꯪꯂꯥ ꯃꯃꯥꯡꯁꯤꯗ ꯑꯩ ꯏꯕꯨꯙꯧ ꯁꯅꯥꯃꯍꯤ ꯄꯥꯈꯪꯕ ꯄꯜꯂꯒ ꯑꯩ ꯋꯥꯁꯛꯀꯦ ꯒꯣꯕꯤꯟꯗꯖꯤ ꯄꯜꯂꯒ ꯑꯩ ꯋꯥꯁꯛꯀꯦ ꯑꯩꯅ ꯇꯧꯔꯝꯕ ꯑꯣꯏꯔꯝꯕ ꯇꯥꯔꯗꯤ ꯑꯩ ꯇꯧꯕꯁꯨ ꯂꯩꯇꯦ ꯇꯧꯁꯨ ꯇꯧꯔꯦ ꯇꯧꯔꯝꯕ ꯑꯣꯏꯔꯝꯕ ꯇꯥꯔꯗꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯕꯨ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯕ ꯑꯩꯕꯨ ꯁꯦꯝꯕꯤꯔꯛꯄ ꯑꯩꯒꯤ ꯍꯦꯛ ꯑꯄꯣꯛꯄꯤ ꯏꯃꯥꯁꯤ ꯆꯍꯤ 2 ꯈꯛꯇ ꯉꯥꯏꯔꯤ ꯂꯩꯈꯤꯗꯕ ꯏꯃꯥ ꯏꯁꯣꯔꯒꯤ ꯃꯐꯝ ꯆꯠꯈ꯭ꯔꯕ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯃꯥꯁꯤ ꯄꯜꯂꯒꯁꯨ ꯑꯩ ꯋꯥꯁꯩꯁꯤꯅ ꯑꯩꯅ ꯇꯧꯕ ꯂꯩꯇꯦ ꯑꯩꯗꯤ ꯑꯣꯏꯗꯕ ꯇꯧꯗꯦ ꯑꯔꯥꯟꯕ ꯇꯧꯗꯦ ꯍꯣꯏ ꯑꯩ ꯗꯣꯡꯗꯤ ꯉꯥꯡꯒꯜꯂꯦ ꯃꯤ ꯐꯠꯇꯅꯕ ꯑꯩ ꯄꯨꯟꯁꯤꯗ ꯁꯨꯛ ꯇꯧꯗꯦ ꯑꯩꯅ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯗꯨꯒꯨꯝꯕ ꯃꯣꯏꯅ ꯊꯤꯖꯤꯜꯂꯒ ꯄꯨꯊꯣꯛꯑꯅꯤ ꯈꯪꯉꯦ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯃꯈꯥꯗ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟ ꯍꯣꯜ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟ ꯂꯩꯔꯤ CID ꯂꯩꯔꯤ ꯚꯤꯖꯤꯂꯦꯟꯁ ꯂꯩꯔꯤ ꯑꯗꯨꯒꯤ ꯃꯊꯛꯇ IG ꯏꯟꯇꯦꯂꯤꯖꯦꯟꯁ ꯑꯃꯒꯤ ꯃꯈꯥꯗ ꯏꯟꯇꯦꯂꯤꯖꯦꯟꯁ ꯗꯤꯄꯥꯔꯠꯃꯦꯟ ꯃꯌꯥꯝ ꯂꯩꯔꯤ ꯀꯣ ꯑꯗꯒꯤ ꯇꯦꯂꯤꯐꯣꯟ ꯇꯦꯄꯤꯡ ꯃꯦꯆꯤꯟꯁꯨ ꯃꯣꯏꯅ ꯄꯥꯏꯕꯅꯤ ꯑꯩꯒꯤ ꯇꯦꯂꯤꯐꯣꯟꯁꯤ ꯇꯦꯄꯤꯡ ꯇꯧꯕ ꯌꯥꯏ ꯑꯩꯒꯤ ꯋꯥꯆꯞ ꯃꯦꯁꯦꯖ ꯂꯣꯏ ꯊꯤꯗꯣꯛꯄ ꯌꯥꯏ WhatsApp ꯂꯣꯏ ꯄꯨꯊꯣꯛꯄ ꯉꯝꯕꯅꯤ ꯑꯗꯨ ꯃꯌꯥꯝ ꯁꯤꯖꯤꯟꯅꯕꯤꯔꯀꯥꯟꯗ ꯑꯁꯦꯡꯕꯗꯨ ꯃꯣꯏꯅ ꯈꯪꯉꯦꯁꯨ ꯍꯥꯏꯔꯕꯅ ꯑꯩꯅꯦꯅ ꯑꯝꯇꯪ ꯄꯨꯊꯣꯛꯄꯤꯕ ꯉꯝꯃꯒꯗꯤ ꯑꯩꯅ ꯆꯦꯂꯦꯟꯖ ꯌꯥꯝ ꯆꯥꯎꯅ ꯃꯌꯥꯝ ꯑꯃꯨꯛ ꯍꯟꯅ ꯁꯦꯡꯅ ꯑꯩ ꯆꯦꯂꯦꯟꯖ ꯇꯧꯖꯔꯤꯁꯦ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯤ ꯃꯃꯤꯡ ꯋꯥꯁꯛꯅꯔꯒ ꯀꯪꯂꯥ ꯃꯃꯥꯡꯗ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒ ꯑꯩꯒ ꯂꯦꯞꯃꯤꯟꯅꯔꯒ ꯑꯩꯅ ꯇꯧꯕꯅꯦ ꯍꯥꯏꯕ ꯄꯨꯊꯣꯛꯄꯤꯔꯕ ꯂꯩꯁꯨ ꯂꯩ ꯈꯪꯉꯦ ꯄꯨꯊꯣꯛꯑꯅꯤ ꯍꯥꯏꯕ ꯄꯨꯊꯣꯛꯄꯤꯔꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯌꯥꯝ ꯆꯪꯅ ꯅꯨꯡꯅ ꯊꯥꯅ ꯆꯩꯅ ꯊꯣꯡꯉꯒ ꯇꯤꯟ ꯁꯤꯠꯇꯅ ꯑꯩꯁꯦ ꯍꯥꯠꯇꯣꯛꯄꯤꯕꯗ ꯑꯩ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯕ ꯂꯩꯇꯦ ꯀꯔꯤꯒꯨꯝꯕ ꯑꯣꯏꯔꯝꯗ꯭ꯔꯒ ꯑꯩꯅ ꯇꯧꯔꯝꯗ꯭ꯔꯒ ꯄ꯭ꯔꯨꯞ ꯇꯧꯕ ꯉꯝꯗ꯭ꯔꯒꯗꯤ ꯑꯩ ꯅꯠꯇꯦ ꯍꯥꯏꯔꯒꯗꯤ ꯃꯌꯥꯝꯅ ꯕꯗꯅꯥꯝ ꯍꯟꯖꯤꯟ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯂꯥꯎꯊꯣꯛꯄꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔ ꯃꯌꯥꯝꯅ ꯔꯦꯁꯄꯦꯛ ꯇꯧꯖꯕ ꯑꯩꯈꯣꯏꯅ ꯇꯧꯖꯕ ꯂꯤꯗꯔꯁꯦ ꯃꯁꯤ ꯁꯦꯝ ꯗꯟꯗꯤꯁꯤ ꯐꯪꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯆꯥꯎꯅ ꯆꯦꯂꯦꯟꯖ ꯑꯩ ꯇꯧꯖꯒꯦꯕ ꯃꯔꯝꯗꯤ ꯍꯥꯟꯅꯒꯤ ꯁꯔꯀꯥꯔ ꯄꯥꯏꯔꯤꯉꯩ ꯃꯇꯝꯁꯨ ꯍꯧꯖꯤꯛꯁꯨ ꯐꯦꯛ ꯑꯦꯀꯥꯎꯟ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯁꯦꯟ ꯑꯃꯒ ꯅꯨꯡꯁꯤꯅꯗꯅꯕ ꯑꯩꯈꯣꯏꯗꯤ ꯍꯥꯟꯅ ꯈꯪꯉꯦꯕ ꯁꯤꯒꯤ ꯃꯃꯥꯡꯒꯤ ꯇꯔꯝꯗꯁꯨ ꯇꯧꯔꯛꯈ꯭ꯔꯕꯅꯦ ꯐꯦꯛ ꯑꯦꯀꯥꯎꯟ ꯇꯧꯔ ꯈꯟꯅꯅꯕ ꯑꯣꯏꯗꯕ ꯏꯕꯁꯦ ꯍꯧꯖꯤꯛꯃꯛꯁꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯏꯟꯇꯔꯅꯦꯠꯁꯤ ꯋꯥꯏꯐꯥꯏꯁꯦ ꯐ꯭ꯔꯤ ꯑꯣꯏꯗꯦ ꯍꯥꯡꯗꯣꯛꯇꯦ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯃꯤꯡ ꯆꯟꯒꯗꯧꯕ ꯗꯥꯛꯇꯔ ꯇꯝꯕꯒꯤ ꯆꯠꯀꯗꯧꯕ ꯑꯅꯥꯕꯒꯤ ꯅꯦꯠ ꯕꯦꯡꯀꯤꯡꯒꯤꯄꯩꯁꯥ ꯂꯨꯄꯥ 3,000 ꯊꯥꯗꯒꯗꯧꯕ ꯇꯧꯒꯗꯧꯕ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯇꯧꯕ ꯉꯝꯗꯦ ꯕꯠ ꯑꯣꯏꯔꯣꯏꯗꯧꯕ ꯃꯤ ꯈꯠꯅꯅꯕ ꯀꯥꯇꯨ ꯀꯥꯔꯟ ꯉꯥꯡꯕꯁꯤꯡꯁꯤ ꯂꯣꯏꯅ ꯋꯥꯏꯐꯥꯏ ꯄꯤꯗꯅ ꯂꯩꯔꯦ ꯏꯟꯇꯔꯅꯦꯠ ꯄꯤꯗꯅ ꯂꯩꯔꯦ ꯁꯤ ꯁꯔꯀꯥꯔꯅ ꯄꯤꯔꯤꯕꯅꯤ ꯍꯧꯖꯤꯛ ꯑꯩ ꯏꯁꯥꯃꯛ ꯍꯟꯗꯛꯀꯤ ꯏꯔꯥꯡꯗꯨꯗ ꯏꯍꯥꯟ ꯍꯥꯟꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃ ꯂꯩꯈꯤꯗꯕꯁꯤ ꯁꯦꯔꯧꯗ ꯂꯩꯈꯤꯕꯁꯤ ꯑꯩꯈꯣই ꯍꯩꯔꯣꯛꯇꯒꯤ ꯑꯩ ꯏꯌꯥꯝꯕꯁꯤꯡꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯋꯥꯡꯖꯤꯡꯗ ꯂꯩꯖꯕꯅꯤ ꯃꯥ ꯂꯩꯈꯤꯗ꯭ꯔꯦ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯁꯥꯏꯅꯤꯛ ꯁ꯭ꯀꯨꯜꯗ ꯃꯤꯡ ꯆꯜꯂꯦ ꯑꯗꯨꯁꯨ ꯑꯦꯗꯃꯤꯁꯟ ꯐꯪꯉꯦ ꯃꯦꯔꯤꯠ ꯂꯤꯁꯇ ꯌꯥꯎꯔꯦ ꯑꯗꯨꯕꯨ ꯏꯟꯇꯔꯅꯦꯠ ꯌꯥꯗꯕ ꯃꯔꯝ ꯃꯤꯡ ꯆꯟꯕ ꯐꯪꯗ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯁꯥꯏꯅꯤꯛ ꯁ꯭ꯀꯨꯜ ꯁꯥꯇ꯭ꯔ ꯁꯥꯏꯅꯤꯛ ꯁ꯭ꯀꯨꯜ ꯇꯝꯒꯗꯕ ꯃꯩꯇꯩ ꯃꯆꯥ ꯃꯌꯥꯝ ꯌꯥꯗꯦ ꯕꯠ ꯑꯩ ꯏꯁꯥꯃꯛꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯁꯥꯟꯅꯕ ꯂꯣꯏꯔ ꯃꯇꯨꯡꯗ ꯍꯣꯝ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇ꯭ꯔꯤ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯔꯥꯀꯦꯁ ꯀꯧꯕ IAS ꯑꯣꯐꯤꯁꯥꯔ ꯖꯣꯏꯟ ꯁꯦꯀ꯭ꯔꯦꯇꯔꯤ ꯆꯤꯌꯔꯃꯦꯟ ꯁꯥꯏꯅꯤꯛ ꯁ꯭ꯀꯨꯜ ꯁꯣꯁꯥꯏꯇꯤꯁꯤ ꯃꯁꯤ ꯎꯅꯔꯀꯥꯟꯗ ꯃꯉꯣꯟꯗ ꯍꯥꯏꯔꯒ ꯑꯉꯥꯡ ꯃꯤꯡ ꯆꯟꯅꯕ ꯌꯥꯅꯅꯕ ꯈꯤꯇꯪ ꯇꯥꯟꯅꯔꯛꯄꯗ ꯉꯔꯥꯡ ꯅꯍꯥꯟ ꯈꯛꯇ ꯑꯉꯥꯡꯁꯤ ꯍꯧꯖꯤꯛ ꯄꯟꯖꯥꯕꯇ ꯃꯤꯡ ꯆꯟꯕ ꯌꯥꯈ꯭ꯔꯦ ꯍꯩꯔꯣꯛ ꯀꯩꯅꯣꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯥꯏꯅꯤꯛ ꯁ꯭ꯀꯨꯜꯒꯤꯁꯨ ꯁꯤꯠ ꯃꯌꯥꯝ ꯑꯃ ꯌꯥꯗꯕꯁꯤꯡ ꯌꯥꯍꯟꯕꯤꯔꯦ ꯍꯣꯠꯅꯖꯔꯤꯅꯤ ꯑꯗꯩ ꯑꯇꯩ ꯃꯤꯡ ꯆꯟꯐꯝ ꯈꯣꯠꯐꯝ ꯇꯧꯕ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯍꯥꯏꯅꯕꯌꯥꯕ ꯍꯥꯏꯅꯔꯦ ꯑꯗꯨ ꯅꯠꯇꯕꯗꯁꯨ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡ ꯄꯩꯁꯥ ꯊꯥꯕꯤꯕ ꯇꯧꯕꯤꯕ ꯑꯩꯅ ꯈꯪꯅ ꯆꯥꯟꯅꯕꯗ ꯍꯥꯏꯔꯒ ꯃꯇꯦꯡ ꯑꯃ ꯂꯨꯄꯥ 3,000 ꯊꯥꯕꯤꯔꯣ 7 ꯊꯥꯕꯤꯔꯣ 5 ꯊꯥꯕꯤꯔꯣ ꯁꯥꯔ ꯄꯩꯁꯥꯗꯤ ꯂꯩꯔꯦ ꯅꯦꯠ ꯌꯥꯒꯤꯅ ꯊꯥꯔꯛꯄ ꯌꯥꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯇꯧꯔꯤꯕꯀꯣ ꯇꯣ ꯖꯦꯅ꯭ꯌꯨꯟ ꯑꯣꯏꯕ ꯃꯤꯒꯤꯅ ꯄꯤꯗꯕ ꯐꯦꯛ ꯑꯦꯀꯥꯎꯟ ꯍꯥꯡꯕꯒꯤ ꯇꯧꯕ ꯁꯨꯃꯥꯏꯅ ꯇꯤꯝ ꯑꯃ ꯊꯥꯗꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯋꯥꯔꯤꯌꯔ ꯍꯥꯏꯅ ꯇꯧꯔ ꯑꯉꯥꯡꯁꯤꯡꯅ ꯄꯤꯁꯤꯜꯂꯒ ꯀꯥꯇꯨ ꯀꯥꯔꯟ ꯇꯧꯔ ꯃꯅꯤꯄꯨꯔꯁꯤ ꯊꯨꯒꯥꯏꯅꯕ ꯇꯧꯕꯤꯔꯛꯄꯁꯦ ꯃꯁꯤ ꯏꯟꯇꯔꯦꯁꯇꯦꯠ ꯒ꯭ꯔꯨꯞ ꯑꯃꯅ ꯋꯤꯠ ꯕꯦꯗ ꯏꯟꯇꯦꯟꯁꯟ ꯐꯠꯇꯕ ꯋꯥꯈꯜꯂꯣꯟꯒ ꯂꯣꯏꯅꯅ ꯇꯧꯔꯛꯄꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏ ꯑꯩꯅꯁꯨ ꯑꯄꯤꯜ ꯇꯧꯖꯔꯤ ꯃꯁꯤꯒꯨꯝꯕꯁꯤ ꯇꯧꯕꯤꯅꯣ ꯍꯧꯖꯤꯛ ꯁꯔꯀꯥꯔꯅꯁꯨ ꯇꯤꯝ ꯑꯃ ꯁꯥꯏꯕꯔꯒꯤ
ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝꯒꯤ ꯑꯒꯦꯟꯁꯇ ꯊꯤꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯔꯨꯃꯔ ꯁꯟꯗꯣꯛꯄ ꯁꯤꯒꯨꯝꯕ ꯐꯠꯇꯕꯁꯤ ꯊꯤꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯇꯤꯝ ꯑꯃ ꯁꯦꯝꯕꯤꯔꯒ ꯊꯤꯒꯠꯄꯤꯔꯒ ꯇꯧꯔꯤꯕ ꯄꯥꯏꯔꯤꯕ ꯃꯤꯁꯤꯡꯁꯦ ꯀꯅꯥ ꯀꯅꯥꯅꯣ ꯊꯤꯒꯠꯄꯤꯔꯒꯗꯤ ꯍꯥꯏꯗꯤ ꯔꯥꯏꯌꯣꯠ ꯃꯇꯝꯗꯗꯤ ꯀꯩꯅꯣꯁꯦ ꯔꯨꯃꯔ ꯇꯣꯉꯥ ꯁꯟꯗꯣꯛꯄꯁꯤ ꯆꯦꯛ ꯇꯧꯒꯗꯕꯅꯤ ꯇꯣꯉꯥ ꯁꯟꯗꯣꯛꯏ ꯃꯤꯁꯤꯡ ꯐꯠꯇꯕ ꯏꯔꯤꯕ ꯃꯤꯁꯤꯡꯁꯦ ꯐꯥꯗꯣꯛꯄ ꯗꯔꯀꯥꯔ ꯂꯩꯌꯦꯅ ꯑꯩ ꯈꯜꯂꯦ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯆꯦꯂꯦꯟꯖ ꯇꯧꯔꯤꯁꯤꯅꯦ ꯀꯥꯃꯦꯁꯣꯔ ꯑꯩ ꯍꯧꯖꯤꯛꯁꯨ ꯃꯌꯥꯝꯗ ꯄ꯭ꯔꯖꯥ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤꯁꯤꯅꯦ ꯑꯩꯗꯤ ꯋꯥ ꯌꯥꯝ ꯉꯥꯡꯖꯅꯤꯡꯕꯅꯤ ꯑꯗꯨꯕꯨ MLA ꯋꯥ ꯉꯥꯡꯗꯦ MLA ꯋꯥ ꯉꯥꯡꯗꯦ ꯍꯥꯏꯔꯣ MLA ꯑꯇꯩꯗꯤ ꯄꯟꯗꯦ ꯍꯥꯏꯔꯣꯛꯀꯤ MLA ꯋꯥ ꯉꯥꯡꯗ꯭ꯔꯤ ꯀꯩꯅꯣ ꯋꯥ ꯉꯥꯡꯗ꯭ꯔꯤ ꯀꯩꯅꯣ ꯑꯩ ꯋꯥ ꯉꯥꯡꯕ ꯌꯥꯗꯦ ꯃꯔꯝꯗꯤ ꯑꯩ ꯁꯔꯀꯥꯔꯒꯤ ꯄꯥꯔꯇꯤꯒꯤ ꯑꯣꯏꯅ ꯂꯩꯕꯅꯤꯅ ꯑꯃꯗꯤ ꯌꯥꯎꯔꯤꯕꯅꯤꯅ ꯄꯔꯃꯤꯁꯟ ꯑꯃ ꯄꯤꯗ꯭ꯔꯤ ꯋꯥ ꯉꯥꯡꯕ ꯌꯥꯗꯦ ꯋꯥ ꯉꯥꯡꯕ ꯌꯥꯏ ꯀꯅꯥꯅ ꯑꯩꯗꯤ ꯏꯁꯄꯣꯛꯁ ꯄꯥꯔꯁꯟ ꯅꯠꯇꯕꯅꯤꯅ ꯏꯁꯄꯣꯛꯁ ꯄꯥꯔꯁꯟꯅ ꯉꯥꯡꯕ ꯌꯥꯏ ꯁꯔꯀꯥꯔꯒꯤ ꯑꯩ ꯉꯥꯡꯕ ꯌꯥꯗꯦ ꯄꯥꯔꯇꯤꯒꯤ ꯏꯁꯄꯣꯛꯁ ꯄꯥꯔꯁꯟꯅ ꯋꯥ ꯉꯥꯡꯕ ꯌꯥꯏ ꯑꯩ ꯄꯥꯔꯇꯤꯒꯤ ꯏꯁꯄꯣꯛꯁ ꯄꯥꯔꯁꯟ ꯅꯠꯇꯦ ꯉꯥꯡꯕ ꯌꯥꯗꯦ MLA ꯑꯣꯏꯔꯝꯗ꯭ꯔꯕ ꯑꯩ ꯉꯥꯡꯕ ꯌꯥꯏ ꯁꯤꯇꯤꯖꯦꯟ ꯑꯃ ꯑꯣꯏꯅ MLAꯁꯨ ꯑꯣꯏꯊꯣꯛꯎꯔꯦ ꯄꯥꯔꯇꯤ ꯑꯗꯒꯤ ꯑꯁꯣꯏꯕ ꯊꯤꯕꯤꯔꯒ ꯑꯩꯕꯨ ꯑꯃꯨꯛ ꯑꯦꯇꯦꯛ ꯇꯧꯍꯟꯕꯤꯒꯅꯤ ꯗꯦꯟ ꯑꯗꯨꯒꯤ ꯃꯊꯛꯇ ꯌꯦꯡꯉꯨ ꯅꯣꯏ ꯃꯤꯅꯤꯁꯇꯔꯁꯨ ꯑꯣꯏꯗꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯨ ꯑꯣꯏꯗꯕ ꯑꯗꯒꯤ ꯀꯩꯅꯣ ꯄꯥꯔꯇꯤ ꯄ꯭ꯔꯁꯤꯗꯦꯟꯁꯨ ꯑꯣꯏꯗꯕ ꯐꯪꯁꯅꯔꯤꯁꯨ ꯑꯣꯏꯗꯕ ꯃꯣꯏ ꯍꯥꯏꯔꯒ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯗ꯭ꯔꯤ ꯋꯥ ꯉꯥꯡ ꯌꯥꯗ꯭ꯔꯕ꯭ꯔꯥ ꯃꯟꯇ꯭ꯔꯤ ꯑꯣꯏꯗ꯭ꯔꯤ ꯉꯥꯡ ꯌꯥꯗꯕ꯭ꯔꯥ ꯑꯗꯩ ꯀꯩꯅꯣ ꯑꯣꯏꯗ꯭ꯔꯤ ꯉꯥꯡꯕ ꯌꯥꯗ꯭ꯔꯥ ꯅꯪ ꯃꯦꯟꯗꯦꯠ ꯂꯩꯇꯦ ꯑꯣꯊꯣꯔꯤꯇꯤ ꯂꯩꯇꯦ ꯑꯗꯨ ꯑꯩ ꯋꯥ ꯉꯥꯡꯗꯦ ꯉꯥꯡꯕꯁꯨ ꯉꯥꯡꯕ ꯌꯥꯕ ꯋꯥꯁꯨ ꯉꯥꯡꯉꯨꯔꯒ ꯃꯣꯏꯅ ꯃꯥꯟꯅꯔꯒ ꯀꯃꯦꯟ ꯐꯠꯇꯕ ꯄꯤꯔ ꯆꯩꯗꯧꯕꯤ ꯂꯩꯕꯅ ꯑꯐꯕ ꯉꯥꯡꯉꯁꯨ ꯐꯠꯇꯕ ꯉꯥꯡꯉꯁꯨ ꯆꯩꯗꯧꯕꯤ ꯂꯩꯔꯕꯅꯤ나 ꯂꯩꯕꯅꯦ ꯑꯗꯨꯕꯨ ꯑꯩ ꯃꯇꯥꯡ ꯆꯥꯕ ꯀꯥꯟꯗ ꯉꯥꯡꯉꯛꯈꯤꯅꯤ ꯂꯣꯏꯅ ꯍꯥꯡꯗꯣꯔꯛꯈꯤꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯏꯔꯥꯡ ꯊꯣꯛꯄ ꯄꯥꯝꯗꯦ ꯏꯔꯥꯡ ꯁꯣꯜꯕ ꯇꯧꯕ ꯍꯧꯖꯤꯛꯇꯤ ꯁꯤꯒꯨꯝꯕ ꯇꯧꯕ ꯃꯇꯝ ꯅꯠꯇꯦ ꯑꯩꯈꯣꯏ ꯅꯧꯔꯤꯕ ꯑꯉꯥꯡꯁꯤꯡ ꯂꯣꯏꯅ ꯃꯥꯡꯉꯦ ꯁꯦꯟ ꯊꯨꯝꯒꯤ ꯐꯤꯕꯝ ꯐꯠꯇ꯭ꯔꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯌꯥꯗ꯭ꯔꯦ ꯃꯅꯤꯄꯨꯔꯁꯤ ꯈꯤꯇꯪ ꯐꯒꯠꯂꯛꯀꯅꯤ ꯈꯜꯂꯝꯕꯁꯦ ꯂꯣꯏꯅ ꯃꯅꯤꯡ ꯍꯜꯂ ꯆꯠꯈꯤꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯨꯝꯕꯅ ꯀꯥꯊꯣꯛ ꯀꯥꯔꯟ ꯇꯧꯔꯒ ꯁꯃꯥꯖ ꯍꯦꯟꯅ ꯀꯥꯏꯅꯕ ꯊꯕꯛ ꯇꯧꯕꯁꯦ ꯐꯠꯇꯦ ꯑꯩꯈꯣꯏꯗꯤ ꯅꯍꯥꯔꯣꯜꯁꯤꯡꯒꯤ ꯍꯧꯔꯛꯏꯕ ꯑꯉꯥꯡꯁꯤꯡꯒꯤ ꯀꯩꯅꯣ ꯄꯤꯒꯦ ꯑꯁꯥ ꯄꯤꯒꯦ ꯃꯣꯏ ꯒꯥꯏꯗ ꯇꯧꯒꯦꯅ ꯄꯥꯔꯇꯤꯗ ꯆꯪꯖꯔꯛꯄꯅꯦ ꯊꯤꯀꯥ ꯊꯅꯥ ꯇꯧꯒꯦ ꯐꯝ ꯄꯥꯟꯒꯦ ꯐꯝ ꯀꯣꯟꯒꯦ ꯐꯝ ꯄꯥꯝꯒꯦꯅ ꯑꯩ ꯆꯪꯉꯛꯄ ꯁꯨꯡꯅꯠ ꯅꯠꯇꯦ ꯐꯝ ꯄꯥꯝꯃꯦ ꯅꯪ ꯈꯪꯉꯤꯗꯨꯅꯤ ꯑꯩꯈꯣꯏ ꯀꯣꯔꯣꯅꯥ ꯃꯇꯝꯗ ꯇꯧꯒꯦ ꯅꯣꯏ ꯃꯌꯥꯝ ꯚꯣꯂꯟꯇꯤꯌꯔ ꯑꯗꯒꯤ ꯀꯣꯔꯣꯅꯥꯒꯤ ꯀꯩꯅꯣ ꯇꯤꯝ ꯐꯥꯏꯇꯔ ꯃꯌꯥꯝ ꯇꯧꯃꯤꯟꯅꯩꯗꯨꯅ ꯈꯪꯉꯤꯀꯣ ꯀꯣꯔꯣꯅꯥ ꯅꯥꯕꯗ ꯃꯤ ꯑꯁꯤ ꯄꯣꯠꯂꯣꯏꯕ ꯑꯩꯈꯣꯏꯅ ꯍꯧꯗꯣꯛꯏꯗꯨꯅꯤ ꯑꯗꯒꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯑꯒꯅꯤꯄꯠꯀꯤ ꯑꯒꯅꯤꯕꯤꯔ ꯇꯧꯔ ꯑꯉꯥꯡꯁꯤꯡ ꯍꯤꯟꯗꯤ ꯏꯪꯂꯤꯁ ꯑꯗꯒꯤ ꯀꯩꯅꯣ ꯏꯟꯇꯦꯂꯤꯖꯦꯟ ꯇꯦꯁ ꯑꯗꯒꯤ ꯀꯩꯅꯣ ꯑꯣꯕꯁꯇꯦꯀꯜ ꯀꯣꯔꯁꯀ ꯅꯣꯏ ꯃꯌꯥꯝ ꯇꯤꯝ ꯑꯣꯖꯥ ꯃꯌꯥꯝꯒ ꯇꯧꯃꯤꯟꯅꯔ ꯑꯗꯨꯝ ꯇꯧꯔꯤꯗꯨꯅꯦꯕꯀꯣ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯂꯩꯇꯦ ꯃꯤꯅ ꯄꯨꯡꯍꯥꯏ ꯍꯥꯏꯖꯁꯅꯨ ꯙꯔꯃ ꯂꯩꯇꯕꯅꯤꯅ ꯍꯧꯖꯤꯛꯁꯨ ꯀꯃꯦꯟ ꯄꯤꯔꯛꯀꯅꯤ ꯑꯩꯒ ꯅꯪ ꯋꯥꯔꯤ ꯁꯥꯟꯅꯔꯤꯁꯦ ꯅꯪꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯍꯦꯛ ꯊꯥꯗꯣꯛꯄꯗ ꯀꯃꯦꯟ ꯐꯠꯇꯕ ꯃꯌꯥꯝ ꯄꯤꯔꯛꯀꯅꯤ ꯄꯤꯔꯛꯏ ꯃꯤꯗꯣ ꯆꯞ ꯃꯥꯟꯅꯕ ꯃꯤꯅꯤ ꯃꯣꯏ ꯒ꯭ꯔꯨꯞꯇ ꯑꯗꯨꯝ ꯑꯣꯏꯅꯤ ꯑꯇꯣꯞꯄ ꯑꯣꯏꯔꯣ ꯃꯃꯤꯡ ꯃꯊꯥ ꯑꯗꯨꯝ ꯂꯩꯕꯅꯤ ꯆꯍꯤ 5 ꯄꯤꯌꯦ ꯂꯥꯛꯑꯕ ꯀꯥꯡꯕꯨꯅꯦ ꯄꯤꯖꯁꯅꯨ ꯏꯁꯣꯔ ꯂꯩ ꯃꯊꯛꯇ ꯙꯔꯃ ꯂꯩꯇꯕ ꯐꯠꯇꯕ ꯆꯥꯎꯈꯠꯇꯕ ꯃꯣꯏ ꯍꯥꯏ ꯂꯋꯥꯏ ꯃꯆꯥꯗꯒꯤ ꯑꯣꯏꯔꯝꯒꯅꯤ ꯀꯩꯅꯣꯗꯒꯤ ꯑꯣꯏꯔꯝꯒꯅꯤ ꯀꯩꯅꯣꯒꯤ BDF ꯇꯧꯕ ꯑꯗꯨ ꯑꯣꯏꯔꯝꯒꯅꯤ ꯀꯥꯏꯅ ꯃꯣꯏ ꯄꯨꯡꯏ ꯏꯟꯅꯔꯤꯕ ꯂꯋꯥꯏꯁꯤ ꯀꯅꯥꯅꯣ ꯍꯥꯏ ꯀꯥꯟꯗ ꯊꯛꯁꯤ ꯈꯥꯁꯤ ꯂꯩꯇꯕ ꯑꯆꯨꯝꯕ ꯉꯥꯡꯕ ꯍꯩꯇꯕ ꯃꯁꯥꯒꯤ ꯁꯦꯜꯐꯤꯁ ꯑꯣꯏꯕ ꯃꯃꯥ ꯃꯄꯥꯒꯤ ꯀꯩꯅꯣ ꯂꯥꯏ ꯒꯨꯔꯨ ꯑꯍꯜ ꯂꯃꯟ ꯊꯛꯁꯤ ꯈꯥꯁꯤ ꯇꯥꯛꯄꯤꯔꯛꯇꯕ ꯑꯐꯕ ꯃꯍꯩ ꯂꯣꯏꯁꯪꯗ ꯇꯝꯃꯛꯇꯕ ꯑꯣꯖꯥ ꯒꯨꯔꯨ ꯅꯥꯏꯗꯕ ꯃꯤꯗꯨꯅꯦ ꯑꯗꯨꯃꯥꯏꯅ ꯏꯔꯤꯕ ꯃꯤꯗꯨ ꯂꯋꯥꯏ ꯊꯋꯥꯏ ꯀꯥꯏꯅ ꯍꯥꯏꯔꯤꯕ ꯑꯗꯨꯁꯤꯡꯗꯨ ꯑꯣꯏꯔꯝꯒꯗꯣꯏꯅꯤ ꯀꯃꯦꯟꯇꯨ ꯌꯦꯡꯉꯨ ꯑꯩꯁꯨ ꯌꯦꯡꯉꯦ ꯀꯃꯦꯟꯁꯨ ꯑꯌꯥꯝꯕꯗꯤ ꯁꯨꯝ ꯄꯥꯖꯕ ꯑꯗꯨꯗ ꯑꯌꯥꯝꯕ ꯁꯨꯝ ꯍꯥꯏꯅꯕꯁꯤ ꯉꯁꯥꯏꯒꯤ ꯊꯣꯏꯅꯗꯤ ꯈꯟꯖꯔꯝꯗꯕ ꯁꯥꯔ ꯃꯥꯒꯤ ꯄꯣꯁꯇꯨ ꯑꯩꯗꯤ ꯆꯨꯝꯅ ꯄꯥꯖꯔꯨꯕꯅꯦ ꯑꯗꯨꯗ BDF ꯑꯍꯥꯟꯕ ꯂꯧꯈꯤꯕ ꯀꯦꯟꯗ꯭ꯔꯅꯤꯒ ꯍꯥꯏꯔꯛꯄ ꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯗ ꯍꯦꯛ ꯇꯥꯏꯅ ꯁꯥꯔ ꯀꯣ ꯃꯃꯤꯡ ꯑꯗꯨ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯀꯤꯕ ꯍꯥꯏꯁꯦ ꯑꯔꯥꯟꯕ ꯇꯧꯕ ꯃꯤꯅ ꯀꯤꯒꯗꯕꯅꯦ ꯑꯩꯈꯣꯏ ꯏꯕ ꯈꯛ ꯅꯠꯇꯅ ꯁꯥꯔ ꯑꯩꯅ ꯔꯦꯀꯣꯔꯠ ꯂꯧꯖꯔꯤꯁꯦ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯁꯤꯡ ꯆꯠꯊꯣꯛꯆꯕ ꯃꯇꯝꯗ ꯏꯃꯥꯟꯅꯕꯁꯤꯡꯁꯦ ꯁꯨꯝ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯁꯤꯒꯤ ꯊꯥꯔꯛꯄ ꯍꯦꯛ ꯍꯥꯏꯔꯛꯄ ꯑꯩꯅ ꯍꯥꯏꯁꯤꯅꯦꯕ ꯑꯩ ꯕ꯭ꯂꯦꯡꯀꯦꯠ ꯄꯔꯃꯤꯁꯟ ꯄꯤꯔꯦ ꯊꯥꯗꯣꯛꯑꯣ ꯑꯗꯨꯔ ꯅꯣꯏ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯊꯥꯗꯣꯛꯀꯦꯔꯥ ꯑꯗꯒꯤ ꯅꯃꯥꯟꯅꯕ ꯇꯥꯍꯟꯒꯦꯔꯥ ꯅꯣꯏ ꯊꯣꯛꯄ ꯇꯧꯔꯣ ꯀꯩꯁꯨ ꯁꯤꯗ ꯑꯁꯣꯏꯕ ꯂꯩꯇꯦ ꯑꯩ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯔꯤꯄꯤꯠ ꯇꯧꯅ ꯑꯩ ꯍꯥꯏꯔꯤꯁꯤꯅꯦ ꯊꯥꯗꯣꯛ ꯀꯩꯁꯨ ꯂꯩꯇꯦ ꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯑꯔꯥꯟꯕ ꯇꯧꯕꯁꯦ ꯀꯤꯕ ꯃꯤꯁꯦ ꯐꯠꯇꯕ ꯑꯔꯥꯟꯕ ꯇꯧꯔ ꯀꯤꯒꯗꯕ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯒꯗꯕ ꯅꯠꯇꯦ ꯑꯔꯥꯟꯕ ꯇꯧꯗꯕ ꯑꯆꯨꯝꯕ ꯇꯧꯕ ꯃꯤꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯕꯅꯤꯀꯣ ಸಿꯔꯁꯨ ꯑꯃꯨꯛꯇꯪ ꯁꯤꯒꯗꯕꯅꯤ ꯐꯠꯇꯕ ꯃꯤꯅ 10 ꯁꯤꯒꯅꯤ ꯑꯗꯨꯒ ꯑꯐꯕ ꯃꯤꯅ ꯑꯃꯨꯛꯇ ꯁꯤꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯍꯥꯏꯔꯣ ꯀꯦꯟꯗ꯭ꯔꯒꯤꯅꯦ ꯑꯩ ꯁꯣꯛꯍꯟꯒꯗꯕ ꯂꯩꯇꯦ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯕꯅ ꯑꯩꯅ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯒꯗꯕ ꯁꯨꯡꯂꯩ ꯂꯩꯇꯦ ꯄꯨꯟꯁꯤꯗ ꯇꯧꯁꯨ ꯇꯧꯔꯣꯏ ꯑꯗꯨ ꯌꯥꯝꯅ ꯑꯃꯣꯠ ꯑꯀꯥꯏ ꯊꯕꯛ ꯇꯧꯔ ꯍꯤꯡꯒꯗꯕ ꯃꯤꯁꯨ ꯅꯠꯇꯦ ꯑꯩꯈꯣই ꯇꯧꯁꯨ ꯇꯧꯔꯛꯇꯦ ꯄꯨꯟꯁꯤꯗ ꯇꯧꯁꯨ ꯇꯧꯔꯣꯏ ꯏꯃꯥ ꯏꯄꯥꯒꯤ ꯖꯥꯠ ꯇꯥꯒꯗꯕ ꯕꯗꯅꯥꯝ ꯑꯣꯏꯒꯗꯕ ꯂꯩꯀꯥꯏꯒꯤ ꯕꯗꯅꯥꯝ ꯑꯣꯏꯒꯗꯕ ꯈꯨꯟꯒꯤ ꯕꯗꯅꯥꯝ ꯑꯣꯏꯒꯗꯕ ꯏꯆꯥ ꯏꯁꯨꯒꯤ ꯕꯗꯅꯥꯝ ꯑꯣꯏꯒꯗꯕ ꯊꯕꯛ ꯑꯩꯈꯣꯏ ꯇꯧꯔꯣꯏ ꯑꯩ ꯆꯦꯂꯦꯟꯖ ꯑꯃꯁꯨ ꯑꯩ ꯅꯪꯉꯣꯟꯗ ꯍꯥꯏꯔꯛꯀꯦ ꯃꯃꯥꯡꯒꯤꯗꯏꯂꯦꯛꯁꯟ ꯀꯥꯗꯅꯕ ꯍꯥꯏꯅ ꯑꯩ ꯏꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕ ꯀꯔꯤꯝ ꯌꯥꯎꯖꯗꯕ ꯏꯅꯥꯎꯅꯨꯄꯥꯗꯨ ꯃꯣꯏ ꯈꯟꯅꯔꯒ ꯑꯩ ꯚꯣꯠ ꯀꯥꯗꯅꯕ ꯍꯥꯏꯅ ꯃꯤ ꯍꯥꯠꯄ ꯌꯥꯎꯋꯦꯅ CBIꯗ ꯄꯤꯁꯤꯜꯂꯤꯕꯅꯤ ꯑꯗꯣ CBIꯒꯤꯗꯨꯁꯨ ꯑꯩ ꯍꯥꯏꯗꯤ CBIꯒꯤꯗꯨꯔ ꯑꯗꯨꯗꯁꯨ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ CMꯅ ꯑꯃꯨꯛ ꯍꯥꯏꯕ ꯑꯃꯁꯨ ꯊꯦꯡꯅꯈꯤꯕ ꯑꯗꯨꯒꯤꯁꯨ ꯍꯪꯖꯅꯤꯡꯉ ꯇꯧꯕꯅꯦ ꯁꯥꯔ ꯍꯥꯏꯗꯤ ꯁꯥꯔꯅ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯇꯧꯔꯤꯕ ꯀꯩꯅꯣꯁꯤꯡꯁꯦ ꯁꯥꯔ ꯌꯥꯎꯔ ꯇꯧꯕꯅꯦ ꯍꯥꯏꯕꯒꯤ ꯀꯩꯅꯣꯝ ꯂꯩꯈ꯭ꯔꯦꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯤ ꯑꯍꯥꯟꯕ ꯁꯥꯔ ꯈꯣꯏꯅ ꯔꯤꯖꯥꯏꯟ ꯇꯧꯕ ꯃꯇꯝꯗꯣ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯑꯣꯅꯔꯦꯕꯜ CMꯅ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯇꯥꯖꯍꯧꯋꯦꯕ
ꯍꯥꯏꯕꯗꯤ ꯑꯗꯨ ꯑꯩ ꯑꯗꯨꯗ ꯑꯩ ꯈꯪꯗꯦ ꯑꯗꯨ ꯑꯣꯅꯔꯦꯕꯜ ꯁꯤ.ꯑꯦꯝꯗꯤ ꯈꯪꯗꯦ ꯑꯗꯨꯒ ꯀꯩꯅꯣꯅ ꯑꯣꯅꯔꯦꯕꯜ ꯁꯤ.ꯑꯦꯝꯅ ꯑꯩ ꯑꯃꯨꯛ ꯅꯤꯡꯁꯤꯡ ꯈꯪꯗ꯭ꯔꯦ ꯃꯤꯅꯤꯁꯇꯔ ꯑꯃꯅ ꯊꯣꯔꯛꯑꯒ ꯃꯥꯏ ꯁꯤ.ꯑꯦꯝꯅ ꯅꯨꯄꯥꯗꯨ ꯁꯤ.ꯕꯤ.ꯑꯥꯏꯗꯒꯤ ꯂꯧꯊꯣꯛꯄꯤꯕ ꯌꯥꯗꯕꯩ ꯇꯧꯕꯅꯤ ꯈꯣꯠꯄꯅꯦꯅ ꯃꯤꯅꯤꯁꯇꯔ ꯑꯃꯅ ꯍꯥꯏꯈꯤꯕ ꯑꯩ ꯇꯥꯏ ꯑꯗꯨ ꯌꯥꯝ ꯃꯁꯤꯡ ꯊꯤꯕ ꯑꯣꯏꯗꯕ ꯉꯥꯡꯕ ꯋꯥꯅꯦ ꯑꯩ ꯄꯨꯟꯁꯤꯗ ꯑꯃꯨꯛꯁꯨ ꯋꯥꯁꯛꯏꯁꯤꯅꯦ ꯑꯩ M.L.A. ꯍꯦꯛꯇ ꯇꯣꯛꯀꯦ ꯑꯩꯅ ꯀꯅꯥꯒꯨꯝꯕ ꯁꯤ.ꯕꯤ.ꯑꯥꯏ ꯇꯣꯛꯈ꯭ꯔꯣ ꯄꯨꯂꯤꯁ ꯃꯈꯥ ꯄꯨꯂꯤꯁ ꯀꯣꯟꯁꯇꯦꯕꯜꯗꯩꯅ D.G.P ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯐꯥꯎꯒꯤ ꯔꯦꯡꯛꯇ ꯑꯩꯅ ꯅꯣꯡꯃꯇꯪ ꯁꯤꯒꯤ C.B.I ꯀꯦꯁꯁꯤ FIR ꯅꯝꯕꯔ ꯐꯥꯎ ꯍꯪꯉꯝꯃꯕ ꯍꯥꯏꯅꯔꯕ ꯇꯥꯔꯗꯤ ꯃꯗꯨꯒꯤ ꯄ꯭ꯔꯨꯐ ꯂꯩꯔꯦ ꯇꯥꯔꯤꯛ ꯑꯁꯨꯛꯇ ꯄꯨꯡ ꯑꯁꯨꯛꯇ ꯍꯥꯏꯔꯝꯃꯦ ꯍꯥꯏꯕ ꯂꯩꯔꯗꯤ ꯑꯩ ꯉꯁꯤꯃꯨꯛ ꯍꯌꯦꯡꯃꯨꯛ M.L.A. ꯑꯣꯏꯕ ꯇꯣꯛꯄꯤꯒꯦ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥ ꯅꯠꯇꯩꯗꯤ ꯀꯣ ꯑꯗꯨꯒꯨꯝꯕ ꯇꯧꯕ ꯂꯩꯇꯦ ꯑꯩ ꯅꯍꯥꯟꯃꯨꯛꯁꯨ ꯍꯥꯏꯈ꯭ꯔꯕꯅꯦ ꯑꯗꯨꯗꯁꯨ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯤꯟꯕ ꯑꯗꯨꯁꯨ ꯑꯩ ꯆꯦꯂꯦꯟꯖ ꯇꯧꯔꯤꯗꯨꯗꯤ ꯏꯅꯥꯎ ꯅꯨꯄꯥ ꯌꯥꯎꯔꯝꯃꯒꯗꯤ ꯑꯩ ꯄꯨꯟꯁꯤ ꯆꯨꯞꯄ ꯄꯣꯂꯤꯇꯤꯛꯁꯇ ꯁꯩꯟꯌꯥꯁ ꯂꯧꯒꯅꯤ ꯄꯣꯊꯥꯅꯤ ꯍꯧꯖꯤꯛꯁꯨ ꯍꯥꯏꯔꯤ ꯏꯅꯥꯎ ꯅꯨꯄꯥꯅ ꯌꯥꯎꯔꯝꯕ ꯄꯨꯊꯣꯛꯄ ꯄ꯭ꯔꯨꯐ ꯇꯧꯕ ꯉꯝꯃꯒꯗꯤ ꯑꯩ ꯇꯣꯛꯊꯣꯛꯀꯅꯤ ꯀꯣ ꯑꯩ ꯍꯥꯏꯔꯤꯁꯤꯅꯤ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯅ ꯑꯃꯨꯛ ꯀꯟꯅ ꯆꯦꯂꯦꯟꯖ ꯇꯧꯔꯤ ꯑꯣꯏꯗꯕ ꯉꯥꯡꯉꯒ ꯑꯣꯏꯗꯕ ꯍꯥꯏꯗꯨꯝ ꯈꯪꯉꯒ ꯑꯣꯏꯗꯕ ꯉꯥꯡꯉꯒ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯁꯣꯜꯕ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯃꯩꯇꯩ ꯃꯁꯦꯟ ꯁꯥꯎꯅꯅꯕ ꯃꯤꯕꯨ ꯍꯨꯜ ꯉꯥꯡꯕ ꯁꯤꯒꯨꯝꯕ ꯇꯧꯕꯁꯤ ꯙꯔꯃ ꯂꯩꯇꯕ ꯑꯗꯒꯤ ꯂꯤꯗꯔꯁꯤꯞ ꯀ꯭ꯋꯥꯂꯤꯇꯤ ꯌꯥꯎꯗꯕ ꯑꯗꯨꯒꯨꯝꯕ ꯃꯤꯅꯦ ꯃꯗꯨ ꯇꯧꯍꯩꯗꯕ ꯃꯤ ꯐꯠꯇꯕ ꯀꯧꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯅꯣꯏꯗꯤ ꯐꯠꯇꯕ ꯃꯤ ꯑꯣꯏꯕ ꯌꯥꯗꯦ ꯍꯥꯏꯅꯤꯡꯉꯥꯏꯁꯨ ꯉꯥꯡꯅꯤꯡꯉꯥꯏꯁꯨ ꯑꯆꯨꯝꯕ ꯑꯐꯕ ꯇꯧꯔ ꯂꯣꯏꯔꯦꯀꯣ ꯑꯩ ꯅꯍꯥꯟꯒꯩ ꯍꯥꯏꯗꯕꯅꯦ ꯁꯨꯡꯍꯥꯏꯁꯨ ꯍꯥꯏꯔꯣꯏꯅ ꯍꯥꯏꯗꯕꯅꯦ ꯀꯦꯟꯗ꯭ꯔꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯋꯥꯀꯔꯁꯤꯡꯗ ꯑꯗꯨꯝ ꯄꯪꯍꯥꯏ ꯍꯥꯏꯅꯔꯛꯄ ꯌꯥꯎꯔꯕꯅꯤꯅ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯇꯥꯕ ꯉꯝꯖꯔꯛꯇꯕ ꯑꯗꯨ ꯉꯁꯤꯗꯤ ꯑꯩ ꯑꯝꯇ ꯍꯣꯏ ꯆꯨꯝꯃꯦ ꯅꯪ ꯍꯥꯏ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯑꯩꯉꯣꯟꯗꯁꯨ ꯇꯧꯔꯦ ꯑꯣꯀꯦ ꯒꯨꯗ ꯊꯦꯡꯛ ꯌꯨ ꯁꯥꯔ ꯑꯗꯣ ꯑꯩ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯃꯌꯥꯝꯗ ꯁꯨꯝ ꯈꯤꯇꯪ ꯁꯤꯌꯥꯔ ꯇꯧꯖꯒꯦ ꯍꯥꯏꯗꯤ ꯌꯥꯏ ꯇꯧ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯝ ꯀꯥꯏꯗꯦ ꯇꯧ ꯑꯗꯨꯝ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯈꯔ ꯁꯨꯝ ꯄꯣꯁꯠ ꯇꯧꯖꯔꯛꯀꯦ ꯁꯥꯔ ꯃꯌꯥꯝ ꯀꯩꯅꯣ ꯇꯧ ꯑꯗꯣ ꯃꯤ ꯁꯣꯛꯅꯕꯗꯤ ꯍꯥꯏꯒꯅꯨꯀꯣ ꯃꯤꯉꯣꯟ ꯂꯥꯟꯅ ꯐꯠꯇꯕ ꯉꯥꯡꯕ ꯌꯥꯗꯦ ꯑꯣꯀꯦ ꯍꯣꯏ ꯁꯥꯔ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯥꯔ ꯁꯥꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯖꯕꯁꯦ ꯁꯥꯔ ꯑꯣꯀꯦ ꯊꯝꯖꯔꯒꯦ ꯁꯥꯔ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯀꯦ